Yaksang kumay amadi yaksang sporta tawgadaba amadi tawroidabasing Lwthokre. Mi ka hena tongsinduna gari koithau thauba lambida thauri thatpa athingba thamkhre. Thauram khudingmak numidang pung tarukki mamangda loisingadabane. Yaksang kumay manungda COVID-19 sandokpa laksinaba Health Department amadi Youth Affairs and Sport Yas Department anina yaksang sport yauna yaksang kumay manungda tawgadaba amadi tawroidabasing Lwthokre. Yas ki Commissioner Bobby Waikhom amadi Health and Family Welfare ki Principal Secretary B Bumlun mangna punna thokpa cherol amada yaksang kumay asi state asigi oinadi maru oiba kumay ama oiri adubu hojik malemgi oina sandokliba COVID-19 asisu laibak asigi state kharada paktaknana sandorakpagi paw leire. Masiga iroinana COVID-19 gi anoba laichat UK strain Brazil strain na chingba anoba COVID-19 sandorakpagi paw leire. Maram aduna yaksang kumay asigi laichat ase laksinanaba miyamna section thorang lokhatpa tangai fade. Laichat ase laksinabagi damakta tha asigi chaichat mapanda Home Department nasu yaksang kumay ki tonganba chana kanglon SOP amasu thokrabane. Yaksang sport ki oina miyamna tawgadaba amadi tawroidaba singde sokna samnaba makhalge masana sing athingba thamle. Sport arena da changpham amadi thokpham tongan tongana thamgadabane. Sport saruk yagadaba sing amadi yengadaba miyam sungsoi soidana face mask upaga loinana social distancing ngakadabane. Sahi mangagi makada leiba angang hairiba sport sida yahunba yaroi. Sahi manga dagina taraga mari faubagi manungda leiba angang singna mama mapana ningthina senaduna leigadabane. Sanaroi singna sanaba hogjiba phauba mask lawthok loidabane. Silli langliba singna khut sa hamnanaba hand sanitizer face mask na singbasi sport arena da ningthina thambigadabane. Masigidamak silli langliba singna yengsingadabane. Lampak amadi akoibada tin sitpada athingba thamgadabane. Sport event amadi prize distribution khudingmak numidang pung tarukki matungdagi pangthokpa yaroi mi chama hena tinbada athingba thamle. Isai nongma yauna miyam tinba yaba entertainment thoram khudingmak athingba thamle. Club amadi organizing committee khudingmakna COVID-19 gi tax team ama semduna hairiba singasi kupna yengsinbaga loinana COVID-19 gi emergency helpline number miyam da khanghan gadabane. Sport arena gi wangbada tawgadaba singde chaka mari panba gari singda mi hena tongsinduna koithau thoba yaroi. Chaka mari panbagi oina mi mari khak tonggadabane. Chaka ani panbagi su miyoi mari dagi hena tongba yaroi. Oil pump singda thau hanbagi omsinba yaroi. Lambi da chatliba asat awok singdagi thauri thatuna sel khaiba yaroi. Yaksang sport ka mari leinana Kangla amadi atay mafam singdagi may lawnabagi rally lakpada miyoy kundagi henba yaroi. Kangla manunggi oinasu miyoy mangadagi hena changba yaroi. COVID-19 gi emergency helpline number de 1800-345-3818. Manipur mental health helpline number 104 amadi COVID ki helpline number 0385-241-4009. School angang sing COVID-19 test tawnaba $10 billion kaithokre. US President Joe Biden na laibak adugi school angang sing COVID-19 test tawnabagidamak $10 billion kaithokle haina lawthokre. Singda damda ising leitre mafam kharada ising phanglaroi. Singda kangsup amasung kangsup extension water treatment plan gi maruoiba ising gi source oideba. Singda dam gi ising gi level hantharakpa amasung Lay makhong turel kangkhiba na maram oiraga treatment tawraba ising puthokpa ngamdre maram aduna mafam asidagi ising piriba mafam singda ising mapung phana phanglaroi haina PHED gi EE Maintenance Division number 1 amasung EE Project Construction Division na punna thokpa cherol amana hairi ising mapung phana piba ngamloi dawriba mafam sing adude Fayeng Lamsang tu Nauremthong Langjing area Uripok Nagamapal, Lamphel, Langol area, Sagolban, Tera Sayang, Nepram Menjor Water Supply Zone, Thiam Laikai Water Supply Zone, Sangay Pro Water Supply Zone, Irom Pukrimapal Water Supply Zone, Haubam Marak Water Supply Zone, Singtham Laikai Water Supply Zone, Bapupura, Kaisamthong,
Kaisampat Water Supply Zone amasung Pauna Bazar gi mafamsingni. Miyamna ising sizinabada yamna haisingna sizinabinaba press ta thokpa cherol aduna hairi. Framework Agreement ki wahanthok lana hanbagidamak NSCN-IM na Congress hunduna ngangkre. NSCN-IM na laibak pokpa numitta Nagaland Pradesh Congress Committee na Naga Framework Agreement ki wahanthok miyamda lana uhannaba hotnare haina maral sirakhibaga loinana Nagaland da laidiba Congress lusingba singna Naga singi solution puraknaba hotnabada mateng pangbagi mahutta namsinduna thamnaba hotnare hairi. Hiram masiga mari lainana NSCN-IM ge Ministry of Information and Publicity na thorakpa cherol amana hai NSCN-IM na Naga singi oiba apunba saktam ama saganaba honari adubu Nagaland da laidiba Naga Congress lusingba singna political gi oiba khudong chaba khara phangnaba honaduna miyamda framework agreement pu lana uhanaba honari. Naga Congress leader singna haukiba puwari kaukthokuna election da mai paknaba honaduna lairi. NPCC na framework agreement pu miyamda lana uhanaba honariba adu kaidongnung da mai pakpa ngamloi. Center amasung NSCN-IM ge haujik taunariba framework agreement asina Naga ge political solution purakpa ngamgani. Naga miyam ge hak phanghanaba honaba haibase NSCN-IM ge amata ngairaba pandamne. NPCC na framework agreement ki matangda mamit uisinduna lairaga matsinda pangangda ngangle. Congress na matam sangna laibak asida laingak pairingai matamda maru oina Jawaharlal Nehru ge matamda Indian Security Force kaya thajilaktuna Naga miyam ge hak manghan batanatana Nagalim lauksinkhibani haire. Nupi Ahalgi masana Fubada Mamaton Shiningchita Hinghoure Ukhrul District ke Poikhuldagi laglaga hojikna Kamjong District ki manungsana laiba Sasingkhulda laiba AS Mayofe chahi nifuga taret mapuroiba laikhidraba AS Jokep ki Nupi Ahalgi machanupa na Mamaton mayai kaba chinjak chasillaga Fubadagi soktuna Shiningchita Imphal ge Langolda laiba Siza Hospital da pukhatuna aruba phibamda laikanakhrei. Thokdok asida chenariba nupa macha adu mayum thadoktuna chenkhrei. Mahak miyamna amuk tanaraga faraga Fubada sokhe aduga amuk nanthokuna chenkhibani haire. Thokdok adugi matangda Ukhrul gi Regional Naga Law and Body gi kangbuna soklaba nupi adu Siza Hospital da pukhatuna laikanare mahaki kok amade khaurina chingba sokhe. Mahaki kok adu tongan ba mafamda kaibadagi surgery na chingba tawkhe. Thokdok adu da soklaba nupi adugi responsible pumba maralaiba nupa macha adugi imung manungna pugadabane. Loinana makha tanasu nupi aduna hek phatriba phauba layengbada changba senpham pumnamak Lwthokadabani. Nupi adugi tungi punsida makha tana pamdaba thokdok thoktanaba victim gi imung manunggi miyoi singna nupa macha adugi ahalaman singda khanghalli. Karigumba nupa macha aduna makha tana Mamatonda makha tana kihanba amadi food chaiba chatharaklabade mahaki mathakta akanba thabaksu lakhotkani haina khulgi authority na khangalli haire. Nupi hatpa mapuroiba sina fangle haukiba tang taraga mangada tera khongsangbe maning Laithel area ge Turel khongnungda Kwakta ward number 7 dagi Malika Bibi chahi kunga maribu tamthina hatlaga hundoklamba thokdokta chenaba mapuroiba tera khongsangbi ward number 1 dagi MD Anis chahi kunga manga ngarang nungthil pung 3 makhairom tabada Moirang Police Station gi manungsan laiba Torbung Sabal Mamang Laikai ward number 4 da laiba Khetri Mayum Manglem Chau chahi 58 amasung Laurembam Ibungo chahi 52 ani gi Ingkhol Farm lonabada laiba drain amadagi sina fanglei. MD Anis matau karamna siram livano haiba chapsana khangdre adubu overdose ta siba oiramba yai haina chingnare. Fumjillamba Asiba Hakchang athubada Lwthokadabani andro khulda laiba chaphu upailai umangda sandang senba maringna miyamgi ayaba yauduna lona Asiba Hakchang ama Fumjillamba adu athubada Lwthokadabani haina androgi khulakpa Singkham Gandhar Maitaina ngasi press club ta pangthokiba paugi mifam amada phongdokhrai.